Sakthong gas ki mamal. Domestic cylinder gi mamal lupa humpu amadi commercial cylinder gi mamal lupa chamagatra manga hengtkhrey. Kukila lawu singna lan amuk kai horaduna sana kaithel gi kunja sing tamna Nongmei Kaplkkhrey. Thaudu asing ngarang nungtil pung 2:30 rom tarak padagi hauraga pung 3 tarak pa phawda minute 10 rom chupna sana kaithel khul gi kunja singna labukta thabak suringaida makoi tamna afaba makhal gi Nongmei sing siznaduna kaplkkibani hari. Ngasidagi sitting tariat legadaba assembly gi mifam hauragadi Deputy CM yauna MLA tara saruk yagadra yaroidra haiba ngamdri. Irang na sokol lavi sing yauna nupi singidamak budget lupa crore 350 haplagani si minister. Mafum kayada malem gi nupi oibi singi nubi thoram pangthoknakhre. West Asia da thokliba lan leptrabadi hargi awaba mayoknarpa yai. Fact. President Draupadi Murmu BJP gi yathang matung inna wangang ba misak oire haina Mamta Banerjee na phungtokkhre. Bihar State ki Chief Minister Nitish Kumar Chief Minister gi firm thadoklagani Rajya Sabha gi mikhal thengnanaba nomination file tokkhre. Nairobi da akan manung subadagi isau thoktuna miyoi kolhumdoi sikre. Japan na Bangladesh ki Rohingya refugee singda US dollar million 2.3 matiang pigadauri. Israel na Tehran da laiba fuel depot manga da nongtaktagi landakre oil tanker driver ani yauna miyoi mari sikre. CEO NIO PDC.